जिरीबाम डिस्ट्रिक्ट की मनुंग चनबा बाराक सर्कल के जकुराधोर अमदी बोरो बेकरागी लंबी थोंगी फिबम मतिक चाद्री मफम अदुदा लैरिबा स्कूल सिंग अवात अपाना पिक थनबगा लोइनना ओजा मसिंग वाटलौरी ngarang numidang Thawbal district police ki kangbuna khangabok sorok wangmada leiba laisram brozen koba mioi ama yungau liter chahumga konana fagat pangamkhre Manipur People's Against Cap Manpack Jiribam gi phamung yangkhai leba hospital gi phibam yangsinkhre hospital aduda awat pagi awat pangakta ngairambada Manpack ki luchingba ama oiriba Jitendra na pendaba phongdokkhre Assam की जोरा डिस्ट्रिक्ट लैबा चा बागान की सिनमी सिंगना डॉक्टर डेबेन दत्तबु फुरगा हातखिबगी थवंगबु यानिंगदबा फोंगदोक्तुना ngarang numidang Indian Medical Council Manipur State Branch इमागी ऑफिस ता कैंडल लाइटिंग पांगथोक्रे Irabot Foundation Manipur na sinduna ngasi state asida ikang thokpadagi miyamna maru oina lomisina thengnariba khudong chadaba kaya asigi matangda lomisinga punna khana nainabagi mifam ama Manipur Press Club ta pangthokli Kuntaruk Subat North Eastern State amadi Central Police Organization singi DCP amadi IGP singi conference hayengdagi hauna Dimapur da pangthoklagani numin ini chupna chathagadauriba conference asida Manipur gi DCP amadi IGP singsu sharuk yagadori ngarang numidang Maharashtra gi Nabi Mumbai Township ta leiba Oil and Natural Gas Corporation gi processing plant ta thokiba mai sakpagi thodokta CISF ki personal ahum yauna miyoi mari laikhidre atoppa ahumna soktuna laikanakre More Consumer Club na More Hospital buluna na thamnabagi pandamda ngasi hospital gi akoiba mafam singda sit sang dokre